Chief Minister Gi Wangjing Khongchad boycott tawduna changsillakiba khongjang ama control tawnaba security force na kapada mioi ama sokli haidi press na pangba pawmagi matung ina thodok ase Wangjing tekjam lekai de leiba video office mamang da thokibane soklaba mioi adude Hero Part 9 Bazar Ward number 9 dege elangbam bai chahi kuntrataruk apokpa sanatongba elangbam kawi haidi Chief Minister Yumnam Kemchana office adu sanganabagi damak ngase mafum adu da lakpada masing yamnabam yamna yaningraba fongdokpaga loinana mafum adu tamna thomjinarakhi miyam adu control tawnaba hotnabada security force ke maikai degi tear gas cell kaya kapki maikai anigi marakta chauna muknaba aduda security force ke maikai degi kapthorakpa nongmai maruna panbadagi miyoi adu sokibane mahagi pukta nongmai maru ani panduna tamthina sokhi asokpa adu Imphal gi Raj Medicity da pukhatlaba matungda laikanaki normal oiraklaba matungda hojik operation tawnabagi damak pushin kre hainasu pau asina makhatari